Taragani SHUBA Lok Sabha MEEKHAL Prime Minister Narendra Modi AMASUNG National Democratic Alliance na CHAONA mai PAKLAKPADA Chief Minister Nongthombam Biren Haraoba Amadi Thagatpa Phongdorakli. Chief Minister Nongthombam Biren social media Thagalakpa post amanahai tunglam chatta thoglakadaba kaya sana ubang hamba luchingpa Prime Minister Narendra Modi gi luching makhada miyam na piba thazaba duna ngasidi NDA na CHAONA mai pakpa ngambane mai pakpa asina tungda lakadaba leibak asigi chakwa thorang sing amadi afaba kaya gi maru hunba horabani hairi nakalamaromda Chief Minister Nongthombam Biren social media Thagalakpa atopa post amada ngarang MEEKHAL asida Inner AMASUNG Outer Manipur Parliamentary Constituency da mai paklaba Indian National Congress ki mirep angomcha bimola koizam AMASUNG Alfred Kangam S Atharda Thagatpa Phongdorakli post aduda Chief Minister Nongthombam Biren hai MEEKHAL gi falasi miyamna piba mandate ni hena maru oiribadi Manipur gi miyam gi damak yaifanaba kari tawgadage haibaduni Prime Minister Narendra Modi gi luching makhada BJP laingangna nauna khalaba mihut singa siga loinana miyam gi yaifanaba amade leibak asigi chawkha tawrang singda thabak tawminagani hainasu makhatari